Jacob ka abem gadu kopi lere ka sang pada gomti ka sanaga su laame. Jacob aya agya bo noi la ikhang da bari na noi gi kopi saruk ka amti hawtre ado abem mai khoini gi saruk se thaksaro amuk leru ki abem loy hekta makut paire ga singki kanam te gi wa ga taba nang hoba janati abem na yambo khusi thado mi Jacob Thabalda nawa mayam na parakpadi harawamni aseng bana purebu oido waina paibadi yam kairabo abemna matang matam haiba ma leibani punglon gi matung ina na jagoi thekadabani punglon kairadi khongsu lei thekpu yai foreign da sarokpani na na nang ngangai du ai khangdre narol irol thai mai narol irol thai mai ai nupi khuche onmon gulawine Abemdi ikai mandana makhutu kanna chingi amadusu kanna phajali upai leitraba abem mapira muk sele Jacob kapsinnaraga thamoi ga betharak tu manbro gumpir laba ingonda bo abem yambo nangse herora natraga belen lo natraga kokyam sakpa sonoro yambo nang sono yam thungi Jacob kari yaba sukida ha amda ka herone Abem tuminna yengduna lei Jacob nangwondane haise Abem karisu khumde Jacob khupang thajalura ha nupidugi masamdu pairaga tunglomdagi mangaktu hek thangatle Abem di kibina loire kapasu kappe yambo ai soikre matungda mo haizarui ai bu ngakpiyo Abem ai nangbu thamoi singna nungsiye I really love you Abem di kapasu kapningi ikai bana suluere Gyambo aibu nasan makni na khanbiyo aibu warawina aigidi khangnaba leige leira kadroge aidi mabu thamoi singna nungsirure nungsiyu kaino nungsinariba mayamsi loi thungnani hablekte kaino Gyambo phagi nati oi apangbi nupi noidina noina nuksijaba nupada leidi sarukna noibu nuksibiba nupada oina leyo aduna phadoini abemna mana so aibu yam nusi nang magi thamoidu uruba haise udi aduisu haidina aina ngame yare wa makha tarano mana ngame laujani aina ngame aina lawni please yambo adumaina khana sinebudu tobigano satho he nang muna sakam phajabane na ha nangi damaktaga kaidobigi rang thotino anidu ngangna duna changai Gomtina Yaima Nangbu Sidalai have a netro Hoi Egabo Sanana Kemtaka Pudana Sakibuda Ikusu Noikakagi Anaba Hangbala Koina Pajukaka Poraboni Saksu por Abaniko Kedu Porino Bikari in a Niba Sagi Toroga Yare Salo I saw a side to Muruki Gomtina Hoi Ikusuna Yokrage Pasavia Kaigumba hoha hectorusu phonekta taruko hoi mase sanaga komtiga suhankre saksabu suloire Jacob tu kemta hairamdana magi sagado pochaidu puraga thokre phasabina ibema no yamungi phamga thabadu amthing birusu kanghida kane thabirusu ising bottle amaga thambiramuko abemna hoima Abemdu manaktaga sangadauba tandi talabani adubu upai leite changba tabani Abemna yambo phamdo ai thabige yare chalo nathonate aigi sune khut pale Abemdu kisu haiba ngamjadre amuk changai phajabina thabiramabo Abemna ma dum thajagi phajabina phare adudi aikhoisu tumasi Pung Tramathoi Helafau, Nupisu, Nupasu, Tumbayade. Abemdu, Mama Mapa Tumkiba Yang Tuminda Hogalaga, Jacob Kibanak the Lai. Abemna, me, Mayumda, Ningtodo Nulizaribado, Kitobili Halino Conti, Equi Masideba. Kanga Semani Kang Hidaka Tabiri, Murmurum Susole. How do Pasuki Zini, Masila Onse? I need a part of a Koiga Haraga Taziponi. Paisupkadu Pasana Supirame,
ꯃꯃꯥꯏꯗ ꯁꯠ ꯅꯥꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯖꯦꯀꯣꯕꯅ ꯉꯥꯏꯈꯣ ꯑꯕꯦꯝꯅ ꯑꯣꯏꯃ ꯃꯥꯏꯗ ꯅꯥꯜꯂꯝꯕꯒꯤ ꯑꯥꯔꯊ ꯍꯥꯏꯔꯝꯃꯣ ꯑꯕꯦꯝꯗꯨ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯁ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯁꯦ ꯃꯉꯣꯟꯗꯁꯨ ꯀꯔꯦꯟꯒ ꯐꯪꯉꯖꯥꯠꯂꯥ खर तुम्बगा याद्रिङैसिदा माइदगा मुक नान्जलमे इरांसे मानगा हेन्जलगा चख्रे थोक्चलगने ममाइदा मुक पपी तोरुब सोरेको अस ngaurida makoka du yona khotpadona hekta khotle Jacobsu tumba sukya yadana adum nongankre pung manga tarakanda haifet uthakra male abemna yambong hogolo se pung nipan ta dori coffee sita thame Jacob nuksibe inakta ngai hakta tumu khulao seba abemna tukchi he oiba kaigi tukchino lohong kuidingai sidi singaktene abemna Jacob asembani isa yaukhradi uinaba kenabado phangnaroeba lo nuksibi abemna ising bottle dudagi ising khara lawraga mamaida khekchili amadi soiro lolubanina isu khangponate Jacob as kain dejibo kin chagerna ha mi bu sumaina kana hoktunage he shakti bi abemna managa sumba saraga hai soirol taptang lolaga brush tawro coffee se pusin krage adoina thawlo adu hairamnaga abemdu sangre Jacob aibu kari soirol lon kisano angao buke tahaladana tanaraga mamai si siktatluni khangdri oh Jacob nangsi handak matang si namai te thadawri upai leite kan ngamoi dawri brush tawraga lai coffee du thai phazabina yaima ai doctor amta unaruge operation du pung kya da tawduino na wari da saruki ge ko Jacob hoi mother aisu hitak lang thaki mim tu unau khige hoi Zibansu operation tawba loikre yumda buthaba namitni Jacob mother yumdaga haningdreda sida sum leiningeda phazabina aikhoi doina leresiro Jacob favorite subject ne dudi abemna wabana loreda Jacob sai khradi sarne hengwe mother processing se puthomage irik lai hairpuni phazabina hoi asumna Zibansu mayumda buthakre asomdana Jacob masia aigi sahapurno sanana hek lakpaga kadaida muksak chana dawre ho namonu pihoidana punsigi laikhrasirana khallibani irigna nupa yam manba mana Aadhaar card paisilakpasidi 7 wonders world gi manung chale Jacob oi nang tan waliko minute amani halasune nayambani oza sarkanu punsi haisidine makhal mathini hauzik aigi turn you understand irigna hoida aikhoine kaalaga kisu sasaroi ko Jacob tu abem hoida sakre lambida rokina kaino Jacob ho itugi mapamda saklen amta saruge rokina ses ningol moasi maya kumba kaino iti te thaida Jacob waruno khara hando hanjin haidune aina ibai dagi khara hale warugano ibai gi turn su kalawai lakhini rokina yare lembi khro sauro phamba kaladine phamel phambani Jacob ang tamo Jacob tu abem hoidalai handakti hodong lomboiba kanoi khalai Jacob saklorbo abemna loire Jacob adudi saringi da saurase hana su haidana saksu hapaude adubu amu haina kidro abemna hoise khara saraga loire phazabina haima yaima nang lairo saka salabo nangbo Jacob sarakte sida saugena laini aidi adamu sankrani adugi ngasidi sida saragena laini
ꯐꯖꯕꯤꯅ ꯍꯩꯃ ꯑꯥꯗ ꯆꯪꯕ ꯍꯥꯏꯁꯤꯅ ꯀꯩꯗꯧꯕꯅꯣ ꯖꯦꯀꯣꯕ ꯃꯥꯗꯔ ꯌꯨꯝꯗ ꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯇꯤꯀꯦꯠꯇꯤ ꯀꯛꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯕ ꯊꯕꯛ ꯑꯃ ꯑꯩ ꯂꯣꯟꯅ ꯇꯧꯏ ꯄꯥꯕꯨꯡꯅꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯁꯦ ꯐꯥꯏꯇꯔꯅꯤ ꯂꯟꯗꯟꯒꯤ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯣꯛꯇꯣꯏꯅꯤ ꯃꯃꯥꯡꯗꯁꯨ ꯁꯛ ꯂꯣꯠꯂꯒ ꯂꯟꯗꯟꯒꯤ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯔꯛ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ ꯆꯍꯤ 3ꯒꯤ ꯀꯟꯇ꯭ꯔꯦꯛꯅꯤ 100 crore ꯂꯧꯊꯣꯛꯎꯔꯦ ꯑꯗꯨꯅ ꯆꯠꯇ ꯌꯥꯔꯣꯏꯗꯧꯔꯤ ꯋꯤꯅꯔ ꯑꯣꯏꯕꯩꯁꯨ 50 crore ꯑꯅꯤꯔꯛ ꯐꯪꯈ꯭ꯔꯦ ꯍꯟꯗꯛꯀꯤꯁꯤꯅ ꯃꯥꯏ ꯄꯥꯛꯑꯗꯤ ꯑꯕꯦꯝꯒ ꯂꯨꯍꯣꯡꯂꯒꯦ ꯑꯕꯦꯝꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯨꯄꯥ 100-200ꯒꯤ ꯃꯊꯥ ꯁꯥꯔꯤ ꯌꯥꯃꯨꯡꯗꯤ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯕꯣꯏꯔꯦ ꯑꯩꯗꯤꯅꯦ ꯃꯥꯏꯒ ꯄꯥꯜꯂꯛꯇ꯭ꯔꯗꯤ ꯂꯨꯍꯣꯡꯉꯣꯏꯀꯣ ꯖꯦꯀꯣꯕ ꯑꯣꯏ ꯅꯌꯥꯗꯨ ꯇꯦꯛꯀꯦꯔꯣ ꯅꯌꯥꯗꯨ ꯊꯨꯗꯦꯛꯄꯤꯔꯝꯃꯨꯔꯣ ꯑꯕꯦꯝꯅ ꯌꯥꯝꯕꯣꯡ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ ꯀꯩꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯔꯣꯏꯌꯦ ꯖꯦꯀꯣꯕ ꯀꯔꯤꯕ ꯅꯪ ꯂꯩꯔꯝꯃꯣ ꯖꯦꯀꯣꯕꯇꯨ ꯁꯥꯎꯔꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯃꯁꯤ ꯑꯝꯇ ꯂꯥꯛ ꯑꯕꯦꯝ ꯍꯣꯏꯗ ꯁꯅꯥꯅ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯤꯌꯥꯏꯃ ꯅꯪꯕꯣ ꯁꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯃꯤ ꯀꯩꯝꯇ ꯈꯨꯝꯗꯦ ꯍꯦꯛꯇ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯉꯒ ꯄꯨꯈꯤ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯁꯤꯡꯁꯨ ꯑꯌꯧꯕꯤꯅꯤ ꯁꯣꯝꯗꯅ ꯐꯖꯕꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯈꯦꯠꯅꯗꯦ ꯀꯥꯏꯅ ꯍꯥꯏꯔꯨꯅꯣ ꯃꯤꯍꯨꯜ ꯃꯇꯥꯗꯨ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯕꯦꯝꯅ ꯏꯃꯥ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯤꯅꯤ ꯃꯤꯅ ꯃꯔꯜ ꯃꯊꯨꯝ ꯄꯥꯝꯕꯩꯅꯦꯅ ꯈꯟꯈꯤꯅꯤꯌꯦ ꯁꯅꯥꯅ ꯐꯖꯕꯤ ꯑꯩ ꯀꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯐꯖꯕꯤꯅ ꯍꯩꯃ ꯏꯅꯝꯁꯤ ꯖꯦꯀꯣꯕꯅ ꯏꯃꯥꯁꯤ ꯀꯅꯥꯝꯇꯅ ꯀꯧꯗꯦ ꯁꯅꯥꯅ ꯑꯗꯨꯗꯤ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯌꯣꯁꯨ ꯌꯥꯗꯦ ꯖꯦꯀꯣꯕꯅ ꯑꯕꯦꯝꯁꯦ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯌꯨ ꯄꯥꯝꯃꯗꯤ ꯐꯔꯦ ꯄꯥꯝꯗ꯭ꯔꯁꯨꯅꯦ ꯑꯩꯅ ꯂꯧꯔꯅꯤ ꯁꯅꯥꯅ ꯍꯩꯃ ꯌꯦꯡꯉꯨꯅꯦꯍꯦ ꯃꯤꯅ ꯀꯩꯅꯦꯅ ꯈꯟꯗꯣꯏꯅꯣ ꯃꯁꯤꯕꯣ ꯑꯕꯦꯝ ꯑꯁꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯅꯤ ꯅꯪꯕꯣ ꯁꯦ ꯏꯃꯥꯁꯤ ꯀꯩꯁꯨ ꯈꯟꯗꯦ ꯏꯆꯥꯅ ꯑꯗꯨꯛ ꯄꯥꯝꯖꯔꯁꯤꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯝꯖꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯖꯦꯀꯣꯕꯅ ꯇꯥꯔꯕ ꯍꯥꯏꯁꯦ ꯆꯤꯡꯅꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯁꯦ ꯇꯥꯎ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯂꯗꯀꯤ ꯀꯂꯔꯁꯦ ꯔꯦꯗꯅꯤ ꯆꯞ ꯃꯥꯟꯅꯩ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯐꯥꯎ ꯅꯨꯡꯁꯤ ꯄꯥꯝꯃꯤꯅ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯑꯩꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯐꯥꯎ ꯊꯥꯖꯗꯕ ꯑꯩꯅ ꯄꯥꯝꯕ ꯅꯨꯡꯁꯤꯖꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯏꯃꯥꯅ ꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯋꯥꯁꯛꯇꯨꯅ ꯍꯥꯏꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯍꯥꯏꯔꯗꯤꯅꯦ ꯀꯅꯥꯝꯇꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯈꯪꯉꯨ ꯂꯥꯛꯑꯣ ꯏꯃꯥꯁꯤ ꯆꯠꯂꯁꯤ ꯁꯅꯥꯅ ꯌꯥꯏꯃ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯅꯨꯄꯤꯕꯨ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯍꯥꯏꯅꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯑꯩꯗꯤ ꯅꯨꯄꯤꯗ ꯅꯣꯟꯖꯔꯣꯏ ꯏꯃꯥꯁꯤ ꯐꯖꯕꯤꯅ ꯌꯥꯏꯃ ꯃꯥꯗꯔꯅ ꯍꯥꯏꯔꯤꯁꯤꯗꯤ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯣ ꯇꯞꯊꯈꯣ ꯅꯪꯕꯣ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯔꯝꯃꯒ ꯆꯥꯗꯅꯒ ꯆꯠꯈ꯭ꯔꯗꯤꯅꯦ ꯃꯥꯗꯔ ꯌꯥꯝ ꯁꯥꯎꯅꯤꯀꯣ ꯁꯦ ꯏꯌꯥꯅꯅꯦ ꯂꯟꯗꯟꯗ ꯆꯠꯅꯤ ꯍꯥꯏꯗꯣ ꯆꯠꯂꯨꯔꯣ ꯑꯗꯨꯒꯅꯦ ꯂꯨꯍꯣꯡꯂꯁꯤ ꯌꯥꯔꯦꯀꯣ ꯖꯦꯀꯣꯕꯅ ꯃꯥꯗꯔ ꯃꯥꯏ ꯃꯁꯟꯃꯛꯅꯅꯦ ꯍꯣꯔꯦꯟ ꯍꯥꯏꯍꯜꯂꯛꯎ ꯆꯥꯛꯇꯤ 100 ꯆꯥꯔꯁꯨ ꯌꯥꯏ ꯉꯁꯤꯗꯤ ꯆꯥꯔꯣꯏꯒꯦ ꯃꯥꯗꯔ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯂꯥꯛꯑꯣ ꯏꯃꯥꯁꯤ ꯁꯅꯥꯅ ꯑꯩꯗꯤꯕ ꯑꯕꯦꯝ ꯅꯪ ꯂꯩꯔꯁꯨ ꯋꯥꯅꯤ ꯂꯩꯇ꯭ꯔꯁꯨ ꯋꯥꯅꯤ ꯑꯝꯍꯥꯅꯤ ꯊꯦꯝꯗꯅ ꯁꯤꯖꯤꯟꯅꯧꯀꯣ ꯌꯥꯔꯣꯏ ꯄꯣꯛꯄꯗꯒꯤꯅꯦ ꯈꯣꯏꯔꯛꯑꯕ ꯃꯁꯤꯡꯅꯤ ꯖꯦꯀꯣꯕꯅ ꯈꯣꯟ ꯀꯜꯂꯞꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯃꯥ ꯁꯅꯥꯅ ꯍꯣꯏ ꯂꯥꯛꯀꯦ ꯐꯖꯕꯤ ꯑꯕꯦꯝ ꯆꯠꯂꯦꯀꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯐꯖꯕꯤꯅ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯇꯧꯕꯤꯌꯨꯀꯣ ꯌꯥꯏꯃꯗꯣ ꯁꯥꯎꯗꯅꯕ ꯈꯔ ꯊꯦꯝꯕꯤꯈꯣꯀꯣ ꯑꯕꯦꯝꯅ ꯍꯣꯏ ꯃꯥꯁꯤ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯇꯦ ꯗꯥ ꯔꯣꯀꯤꯗꯒꯤ ꯑꯝꯇ ꯂꯧꯈꯤꯒꯦ ꯑꯕꯦꯝꯅ ꯔꯣꯀꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯖꯦꯀꯣꯕꯀꯤ ꯅꯝꯕꯔ ꯂꯧꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯖꯦꯀꯣꯕꯅ ꯍꯜꯂꯣ ꯑꯕꯦꯝꯅ ꯌꯥꯝꯅ ꯇꯞꯅ ꯌꯥꯝꯕꯣ ꯀꯩꯅꯣ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯑꯗꯨꯏꯗꯤ ꯊꯝꯃꯣ ꯌꯥꯔꯦ ꯅꯨꯄꯤꯗꯨꯁꯨ ꯃꯗꯥꯎꯗꯤ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ ꯖꯦꯀꯣꯕ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯉꯥꯡꯅꯤ ꯌꯦꯡꯎꯅꯦ ꯊꯝꯈ꯭ꯔꯤꯁꯤ ꯌꯦꯡꯎꯅꯦ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯒ ꯍꯥꯏꯗꯉꯩ ꯊꯝꯈ꯭ꯔꯤꯁꯤ ꯌꯦꯡꯎꯅꯦ ꯖꯦꯀꯣꯕꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯔꯦ
ꯑꯕꯦꯝꯅ ꯍꯜꯂꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥ ꯌꯥꯝꯕꯣ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯎꯁꯤꯠꯇꯕ ꯀꯩꯁꯨ ꯇꯧꯖꯗꯦ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯒ ꯈꯨꯝꯃꯛꯀꯅꯨ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯕꯤꯌꯨꯔ ꯅꯪ ꯍꯥ ꯑꯉꯥꯡꯅ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕꯗꯅ ꯅꯣꯏ ꯅꯄꯥꯗꯧ ꯊꯝꯃꯤꯔꯣ ꯑꯗꯨꯒ ꯍꯥ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯒ ꯍꯥꯏꯗꯉꯩ ꯐꯣꯟꯗꯨ ꯀꯩꯗꯧꯕꯩ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯌꯥꯝꯕꯨꯡ ꯁꯥꯎꯔꯅꯨ ꯀꯥꯏꯅ ꯍꯥꯏꯒꯦꯗꯤ ꯂꯩꯇꯦ ꯁꯨꯝ ꯇꯧꯔꯛꯄꯅꯤꯒ ꯍꯥꯏꯔꯝꯃꯒ ꯊꯝꯈꯤꯗꯅ ꯑꯩ ꯕꯦꯂꯦꯟꯁ ꯂꯣꯏꯈꯤꯕꯩꯅꯦ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕ ꯐꯣꯟꯗꯨ ꯂꯥꯛꯑꯒꯅꯦ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯈꯥꯏꯕꯤꯌꯨꯔꯣ ꯍꯥ ꯌꯥꯝꯕꯨꯡ ꯁꯥꯎꯈꯤꯅꯣꯕ ꯑꯁꯦꯡꯕꯩꯅꯦ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏꯁꯦ ꯊꯥꯖꯕꯤꯌꯣꯕ ꯅꯨꯄꯤꯅ ꯍꯥꯏꯔꯒꯅꯦ ꯍꯦꯛꯇ ꯊꯥꯖꯒꯗꯧꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯈꯪꯉꯕ ꯌꯥꯝꯕꯨꯡ ꯑꯩ ꯁꯤꯈ꯭ꯔꯣꯔꯥ ꯌꯥꯝꯕꯨꯡꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯗ꯭ꯔꯥ ꯑꯕꯦꯝꯗꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯞꯄꯤ ꯖꯦꯀꯣꯕ ꯑꯕꯦꯝ ꯇꯥꯏ ꯌꯥꯝꯕꯨꯡ ꯅꯪꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝꯕꯨꯡ ꯇꯥꯕ ꯉꯝꯗꯦ ꯇꯣ ꯀꯞꯄꯅꯣꯕ ꯍꯧꯖꯤꯛ ꯂꯥꯎꯔꯥ ꯌꯥꯝꯕꯨꯡ ꯊꯦꯡꯉꯦ ꯃꯤꯅ ꯎꯔꯗꯤ ꯐꯖꯗꯦ ꯂꯥꯛꯑꯅꯨ ꯄ꯭ꯂꯤꯖ ꯐꯔꯦ ꯂꯥꯛꯑꯔꯣꯏꯒꯦ ꯑꯗꯣ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯌꯥꯝꯕꯨꯡꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯐꯥꯎ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯣ ꯑꯕꯦꯝꯗꯨ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯖꯗꯨꯅ ꯀꯞꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕꯤ ꯀꯞꯀꯅꯣꯕꯁꯦ ꯅꯪꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯩꯔꯒꯅꯦ ꯊꯃꯣꯏꯁꯦ ꯀ꯭ꯔꯦꯛꯀ ꯆꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯁꯦ ꯇꯣꯛꯑꯣꯕ ꯌꯥꯝꯕꯨꯡ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯕꯦꯝ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯕꯗꯣ ꯑꯗꯨꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯎꯔꯒ ꯋꯥꯕ ꯍꯦꯜꯂꯦ ꯊꯃꯣꯏꯁꯦ ꯂꯨꯝꯊꯈ꯭ꯔꯦ ꯈꯤꯇꯪ ꯊꯥꯡꯒꯠꯄꯤꯌꯣꯕ ꯅꯨꯡꯁꯤꯕꯤ ꯌꯥꯝ ꯂꯨꯝꯃꯦꯕ ꯄꯨꯕ ꯉꯝꯗ꯭ꯔꯦꯕ ꯌꯥꯝꯕꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯄꯛꯇꯤ ꯏꯁꯧ ꯂꯥꯡꯉꯛꯑꯣ ꯑꯗꯨꯅ ꯄꯛꯆꯩ ꯌꯥꯝꯕꯨꯡꯗꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯧꯔꯣꯔꯥ ꯍꯥ ꯑꯃꯨꯛ ꯍꯧꯔꯣꯔꯕ ꯏꯔꯤꯛꯅ ꯖꯦꯀꯣꯕ ꯑꯩ ꯑꯟꯗꯔꯋꯦꯌꯔꯗꯨ ꯁꯦꯠꯂꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯒꯤ ꯁꯦꯒꯥꯏꯕꯗꯣ ꯃꯃꯥꯅ ꯐꯣꯠꯂꯛꯎꯅꯦ ꯆꯠꯂꯣ ꯑꯗ ꯑꯕꯦꯝꯅ ꯖꯦꯀꯣꯕꯅ ꯅꯪꯒꯤꯁꯤꯅꯅꯦ ꯈꯔ ꯅꯨꯡꯉꯥꯏꯅ ꯁꯦꯠꯄꯅꯤ ꯑꯩꯒꯤ ꯁꯦꯒꯥꯏꯕꯗꯣ ꯅꯪ ꯑꯗꯨꯝ ꯁꯦꯠꯂꯨꯔ ꯆꯠꯂꯣ ꯏꯔꯤꯛꯅ ꯑꯁ ꯏꯀꯥꯏ ꯈꯪꯗꯕ ꯍꯤꯗꯥꯛ ꯂꯩꯇꯦ ꯑꯗꯨꯅꯤ ꯑꯕꯦꯝꯅ ꯑꯌꯥ ꯖꯦꯀꯣꯕ ꯇꯥꯔꯤꯕꯣ ꯑꯉꯥꯡ ꯃꯃꯥꯎ ꯑꯁ ꯅꯃꯥ ꯌꯥꯝ ꯀꯟꯒꯅꯨ ꯀꯩ ꯃꯆꯤꯟ ꯃꯅꯥꯎꯅꯣ ꯅꯣꯏꯕꯣ ꯅꯣꯛꯄꯩ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯊꯃꯣꯏꯗ ꯌꯩꯈ꯭ꯔꯦ ꯑꯁ ꯉꯥꯎꯔꯦꯗ ꯑꯩꯗꯤ ꯌꯥꯝꯕꯨꯡ ꯊꯦꯡꯉꯦ ꯑꯁ ꯇꯨꯝꯃꯁꯦꯕ ꯖꯦꯀꯣꯕ ꯇꯨꯃꯤꯟꯅꯁꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯂꯥꯛꯑꯒꯦ ꯀꯔꯟ ꯉꯥꯡꯅꯣꯕ ꯁꯦ ꯇꯨꯝꯃꯒꯦꯕ ꯁꯦ ꯇꯨꯝꯃꯒꯦ ꯊꯦꯡꯉꯦꯕ ꯌꯥꯝꯕꯨꯡꯁꯨ ꯇꯨꯝꯃꯨ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇ ꯁꯥꯈꯤꯁꯦꯃꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕ ꯕꯕꯥ ꯍꯣꯏ ꯇꯥꯔꯗꯤ ꯊꯦꯡꯉꯀꯥꯟꯁꯤꯗ ꯆꯩꯔꯛꯑꯅꯦꯕ ꯍꯣꯏ ꯐꯔꯦ ꯇꯨꯝꯃꯨꯀꯣ ꯅꯨꯡꯁꯤꯕꯤ ꯍꯣꯏ ꯌꯥꯝꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯅꯣꯡꯉꯥꯜꯂꯦ ꯖꯦꯀꯣꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯀꯅꯥꯁꯨ ꯈꯪꯗꯦ ꯏꯔꯤꯛꯇꯤ ꯈꯪꯉꯤ ꯁꯅꯥꯁꯨ ꯐꯖꯕꯤꯅ ꯍꯥꯏꯕꯗꯒꯤ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯖꯦꯀꯣꯕꯅ ꯙꯧ ꯊꯧꯕꯅ ꯌꯥꯏꯃ ꯀꯩꯗꯧꯔꯒꯦ ꯙꯧ ꯑꯩ ꯂꯟꯗꯟꯗ ꯅꯦꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯑꯕꯥꯁꯇꯨ ꯌꯥꯝ ꯎꯅꯤꯡꯉꯛꯑꯦ ꯍꯦ ꯀꯣꯟꯅ ꯆꯠꯂꯣ ꯅꯪꯒꯤ ꯈꯨꯗꯛꯀꯤ ꯊꯕꯛꯇꯨ ꯇꯧꯅꯨꯅꯦ ꯌꯥꯏꯃ ꯅꯪꯕꯣ ꯑꯁ ꯑꯩꯗꯤ ꯇꯤꯀꯦꯠꯀ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯄꯨꯡ 11:45ꯗ ꯈꯪꯗꯦ ꯙꯧ ꯑꯩꯗꯤ ꯉꯁꯤ ꯆꯠꯂꯅꯤ ꯒꯣꯝꯇꯤꯅ ꯍꯦ ꯅꯠꯇꯦ ꯂꯟꯗꯟ ꯀꯥꯏꯗꯨꯕꯨ ꯕꯖꯥꯔꯗ ꯆꯠꯄꯗꯧꯅ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯌꯥꯏꯃ ꯅꯄꯥꯕꯨꯡ ꯇꯥꯔꯒꯅꯦ ꯋꯥ ꯊꯣꯛꯀꯗꯕꯗꯧꯅꯨꯀꯣ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯕꯣꯔꯒ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦꯀꯣ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯆꯠꯂꯅꯤ ꯀꯩꯁꯨ ꯊꯧꯁꯥꯗꯦ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯒ ꯃꯥꯅ ꯅꯝꯗꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯃꯄꯥꯕꯨꯡꯗꯤ ꯄꯥꯎ ꯇꯥꯗ꯭ꯔꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯨꯡ 10:30 ꯑꯗꯨꯋꯥꯏꯗ ꯇꯣꯝꯗꯨ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯀꯥꯟꯗ ꯖꯦꯀꯣꯕꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯏꯔꯤꯛꯅ ꯊꯤꯟꯕꯤꯔꯦ ꯏꯔꯤꯛꯅ ꯕ꯭ꯔꯣ ꯍꯦꯄꯤ ꯖꯔꯅꯤ ꯖꯦꯀꯣꯕ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯑꯗꯣ ꯑꯕꯦꯝꯗꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯏꯔꯤꯛꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯖꯦꯀꯣꯕ ꯕꯥꯏ ꯖꯦꯀꯣꯕꯇꯨ ꯆꯠꯈ꯭ꯔꯦ ꯏꯔꯤꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯕꯦꯝꯅ
ꯌꯥꯡꯇꯣꯟ ꯌꯥꯝꯕꯨꯡ ꯆꯠꯈ꯭ꯔꯕꯣ? ꯏꯔꯤꯛꯅ ꯆꯠꯈ꯭ꯔꯦ ꯀꯩꯝ ꯍꯥꯏꯔꯝꯗ꯭ꯔꯕꯣ? ꯑꯕꯦꯝꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯌꯥꯡꯇꯣꯟ꯫ ꯏꯔꯤꯛꯅ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯁꯦ ꯆꯤꯊꯤꯁꯤꯗꯤ ꯄꯤꯔꯝꯕꯅꯦ ꯅꯌꯨꯝꯗ ꯄꯥꯎꯔꯣ꯫ ꯑꯕꯦꯝꯅ ꯍꯣꯏ꯫ ꯑꯕꯦꯝꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯆꯠꯂꯨꯈꯤꯒꯦ ꯄꯥꯎ ꯍꯥꯏꯔꯝꯗꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯥꯗ ꯊꯣꯡ ꯂꯣꯟꯖꯤꯜꯂꯒ ꯂꯣꯟꯅ ꯀꯞꯆꯔꯤ꯫ ꯆꯤꯊꯤꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯀꯞꯄꯤꯔꯣ? ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯗꯣ ꯌꯥꯝꯕꯨꯡ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯇꯥꯕ ꯐꯥꯎ ꯉꯝꯗꯤꯌꯦ꯫ ꯊꯃꯣꯏꯁꯦ ꯅꯥꯟꯊꯈꯤꯒꯦ ꯇꯧꯋꯦ ꯍꯥꯏꯕ꯫ ꯑꯕꯦꯝ ꯑꯩꯅ ꯆꯠꯂꯤꯁꯦ ꯊꯃꯣꯏ ꯆꯣꯟꯊꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯒ ꯑꯩꯅ ꯀꯔꯝꯅ ꯆꯠꯀꯅꯤ? ꯐꯖꯔꯕ ꯅꯪꯒꯤ ꯁꯛꯇꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯎꯔꯨꯔꯗꯤ ꯌꯥꯝꯕꯨꯡ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯌꯦꯡꯅꯤꯡꯉꯁꯨ ꯐꯣꯟꯗ ꯅꯪꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯂꯣꯟꯅ ꯅꯝꯍꯧꯕꯅꯤ꯫ ꯑꯗꯨ ꯍꯦꯛꯇ ꯌꯦꯡꯉ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯤ? ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯗꯧꯒ ꯏꯌꯥꯕꯣꯛꯀꯗꯤ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯝꯃꯨꯀꯣ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯗꯤꯅꯦ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕꯒꯤ ꯃꯍꯩꯅꯦꯅ ꯈꯟꯗꯣꯏꯅꯤ꯫ ꯐꯔꯦ ꯑꯩ ꯂꯩꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯏꯔꯤꯛꯇ ꯍꯦꯛꯇ ꯍꯥꯏꯌꯨꯀꯣ꯫ ꯀꯅꯥ ꯑꯃꯗꯒꯤ ꯃꯤꯠꯌꯦꯡ ꯀꯥꯔꯟꯖꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯛꯊꯤꯕꯤ ꯂꯤꯟꯗꯥꯎꯕꯤ ꯑꯩꯒꯤ ꯏꯇꯨ ꯅꯪꯒꯤ ꯑꯉꯥꯎꯕ ꯌꯥꯝꯕꯨꯡꯒꯤ